ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯇꯔꯨꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥꯅꯁꯨ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯂꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯇꯅ ꯊꯝꯅꯔꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯄꯣꯛꯅꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯍꯤꯡꯅꯕꯨ ꯑꯣꯏꯔꯕꯁꯨ ꯁꯤꯅꯕꯨ ꯑꯣꯏꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯅꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯡꯕꯣꯏꯗ ꯂꯩꯕ KIC ꯍꯣꯜꯗ ट्राइबल लीडरसिंग चीफ एसोसिएशन चर्च फोरम MLA अमदी सु ग्रुप यावरिबा लीडरसिंग कंसल्टेटिव मीटिंग अमा पांगथोक्तुना हौजिक ओरिबा फिबम मसगी मतांगदा कोपना खना नैनदुना तुंगदा थोकनिंगदबा थौदोकसिंग मखा ताना थोक्तनबा वाफमसिंग खनखिबगा लोइनना लैरिबा ट्राइबल लीडर अमदी चर्च लीडर पुन्ना शांति हंजिलक्नबा अमदी मिचम मियामगी पुंसी ngak senaba warep launaki maram maduna nakalanina fajinduna thamliba hostes sing sina natraga hingna oirabasu imung manungda mioi singi minungsi yenglaga khusinnarasi loinana laingak amadi security agency singnasu micham miyam ngak senbada amadi normalcy hanjilaknaba honabada achoba thodang lobiyu haina serola sina makha tari